Thangmaibane sige MLA Joykishan na lanthengnabada yaonaba mahakki security personnel taraganipan Manipur leingakta handokhre. Hiramasiga mari leinana ngasi ayu paumi singa unaba ma khriyathongda leiba mahakki mayumda pangthokre paumi singa unaba du da MLA Joykishan hai haujik oriba lamdam asige irang asida miyamgi luchingba moina miyamna awaba taraga yengduna leigadaba natte haujik lamdam asida micham miyamda kihan khanganba awa ana kaya tahaliba asina luchingba moina yengduna leigadaba natte Mahakna pariba MLA gi firm ipa ipuna thambiramba natte thangmoiban miyamna makhoi bungak senaba pipibani Masige chapchaba mathau miyamgi mahut amoina pangthokani irang asi laksinaba India government amadi Manipur government kana honari makhoi da leibak miyamna thajeba thambiu Imphal sahar ge tongan mafam singda irang thokpa asina security sing watpagi awaba mayoknari Maramasina city gi mafam singda yariba makai irang thoktana bahotna minashi irang thofam oriba chinga tainaba mafam singda army forces sing changba matamda leibak miyamna lambi da thingliba si tawbidana ba apil su tawkhe Leibak asi kaihandana thamna bahotna ba matamda aikoi amatoina sarugya minashi haina mahakna makata na apil tawkhe Singda criminal sing anti social sing dagi ngakthok sanaba adugumba security prep matamdadi adum consider tawbe adu Huji loris tadi akoi security wale aduna koi central security force kausala deploy toru matam sida aina ai se ai tawroi ngarang ai boina su ai thamjagre jaga dagi mayam dagi MLA yankhai se kaidau lei resign taw kanyam haina pale sigi matang dadi ai gi MLA se ai gi Manipuri gi ipai pal mayam gi soto nate aina ores ipai puna thambiram pham nate thangmeban praja mayam na ai se Tagat pirakpani hanjan including by election yauna hanjan aise mari mai pahalakibani aduna any phirep lawu matamda aibu mai pahan biriba thamban ri prasa myam se makoi ayaba roga lawani makoi na tawroi ba thabak to madura ai fanthana tawni aduna thamban myamna pirakpa thodang do madura ai chapsana aina pangthokani habise masing tan ai thamjage aduga nahansu yumda ai shade leitinga da I am United Club ki mayam laga sininaw CSL mayam laga ai firep bangame do ai di already mo resu reply ma return reply am pije gibini ai mayam su chage ai hana already ai firep tak na hangdinga da 19th May da ai print electronic media da mayam mangda ai firep lokthok chagrabani punamak praja singtam nungsina leibase ai pandamni adubu Karigumba Manipur integration whether it is geographically or internal administrative separation laktadi I will immediately resign from my MLA and a public agitation is joined or a sanction gani have from the Tamzagani Madu I reform them the way it is